Manipur की territorial integrity da singnaduna maitai phurup ke mathakta landaribada chaona thoudang louriba Chin-Kuki-Zo ke MLA tarabo center amadi state lengana terrorist Oina Laothokkadabani haina Focs working committee ki chairman Th Manihar na taksillakli ngasi Manipur gi luk taratret ki mihut sing yaurga semkiba Focs working committee na konumamang da leiba Castle Hotel da pangthokiba pawgi mifam amada wafam asi Manihar na phongdokhibani Paugi mifam aduda committee asiki chairman Th Manihar na haikibada ayeng tampaki district kudimakta Focs working committee gi banner makhada paktangna wakat khongjang sangsilagani Manipur gi issue asika mari lenena hojik leiriba MLA yankhaina makhoigi oiba sabsaba phirep ama pung kunmari gi manungda miyam da khangan gadabani haina thakiba matam loikhrai aduba MLA yankhaina makhoigi oiba phirep amata lauthokpa ngamdriba sina takpadi MLA yankhai asi mama leibak pu nungsiba ngamde haibani maram aduna athuba matamda Manipur da leiriba political party khudimangna makhoigi party gi oiba MLA singa puna committee asiga unanaba singadabani Numit humni gi manungda pau piraktuna Manipur gi hojik oriba piba masigi matangda kupna khanagadabani karigumba numit humni asigi manungda unabagi matam piba ngamdaba tarbadi mamangda kanglada thokiba thodok adu tholokloi haningai leite MLA yankhai ase mama lebak pu nungsiba ngamdaba mioi singni haiduna makhoigi mathakta boycott torokpasu yai haikhe Manipur gi police station taruna konba mafam 18 da amuk hana Afaspa thamjilakhiba asi athuba matamda Laothokkadabani Chin-Kuki-Zo sing Manipur gi deport tawgadabani amadi National Register of Citizen NRC athubada sanahanduna miyam tangdulita bu punsi mahingda hanjilakadabani haikhe Manipur ki district kudimakta koi gi leiba loop sinchi ki jaga singi matam kudimakta sit and protest hambina ba koi district level jingda koi appeal tawjari borobekra ki nahan jatukhor haiba jaga da nupi hum anga hum phar kanda koi gi yamna mawung chaduna hat ki basinga si phawda bharot lengang na Manipur lengang na so ko phaba ngamtaba haijaning badi hairiba mi hat singa du kana nu karinu kada de legi ai besi ifong phong na khangaba ngakani na athuba matamda pharga leiriba India gi adugulu basala kangla singi matungina makoi ibe abadandi du PBU haibasimaga koi concern je minister da governor da mari leirabo authority jingde da koi memorandum present jargani Chin-Kuki-Zo gi MLA with minister yauna Manipur da toiba kuki gi lala sima koi na lead orakanda tawuna maram orakanda makoi sing leader ne haidana koi na threat laurakanda unlawful activities eki makada makoi si terrorist ne khudakta Laothokkadabani Manipur adugumba police station tarukta koi gi opposite special power amuk hane impose tawjalapase masi athuba matamda assembly phamaganda review tawgadabani Manipur da hariba ek asi athuba matamda Laothokkadabani haibagi akoi thamjagani